Hello, ma'am. Kasi video da ma'am da एक holiday start तो जगह ina live तो वो मतलब दा live तक करेगी ना होंडे net start तो रदना live शू का खरे अदुगा अदे कोना ina खरे कशु कायते video ओइना ma'am दा शू start तो जरगे हना video अशी share मनी ma'am अशी video दा holiday ने नशी Christmas day की holiday ओइ बने holiday da ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯑꯩ ꯀꯃꯥꯏꯅ ꯗꯦ ꯁ꯭ꯄꯦꯟ ꯇꯧꯏ ꯑꯩꯅ ꯉꯔꯥꯡ ꯄꯥꯝꯕꯤ ꯈꯔ ꯂꯩꯔꯛꯄꯅꯤ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯣ ꯄꯥꯝꯕꯤ ꯈꯔꯁꯦ ꯊꯥꯗꯣꯏꯅꯤ ꯁꯨꯝ ꯑꯩ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯨꯇꯣꯜꯁꯤꯡꯁꯦ ꯀꯛꯑꯒ ꯊꯝꯃꯦ ꯑꯗꯨꯒ ꯀꯣꯟꯅ ꯇꯣꯞꯁꯨ ꯂꯩꯔꯛꯏ ꯑꯩꯒꯤ ꯍꯥꯟꯅ ꯄꯥꯝꯕꯤ ꯊꯥꯈꯤꯕꯒꯤ ꯇꯣꯞ ꯑꯃ ꯂꯩ ꯄꯥꯝꯕꯤꯗꯨꯕꯨꯗꯤ ꯀꯪꯈꯔꯦ ꯕꯠ ꯑꯁꯤꯒꯤ ꯇꯣꯞꯁꯤꯗ ꯂꯩꯕꯥꯛꯁꯨ ꯌꯥꯎꯔꯤ ꯑꯁꯤ ꯊꯥꯗꯣꯔꯤꯅꯤ So ma'am, mini gardening video ashi ma'am talashi share to cherage so keep watching aduga ma'am na shu comment ta haibirau ma'am gi kari akhoi garden da ashumaina pambi collection lege aduga indoor plant che nishi aina leina pula bane indoor plant che kari gi thadoino indoor plant tharaga kana ba kari lege lena mak se share to cherage aina jaha khanja ba ma'am da So, ma'am, engineer ay kari pambi lireno liraga kari thadoy na keep watching. Taga ma'am ashidana pambi ama lere ashigi pambi she keno mami kore ikaw gore kurebani na pambi ge okay dektaba aduga ma'am ashishina lucky bamboo ni lucky bamboo din akogi normally shum phangba akoigi plan ni aduga yamna itha thajadabada lucky bamboo she tharaga magi akoigi kanaba ma'am ba leibani aduga yam phajashu phajai lucky bamboo she common ojarasu aduga ashida amaka indoor plant maka kale ashisu yamna common obani but ashigi he tharaga yam phajai imung manungda adai ashigi sina agi lei pambi ma'am ashigi lei pambi ashishe aine nahan lerakpani yamna achou seasonal lei pambi budi fangaga ashigi lei pambi she aina pamna lejarakpani okay 시기시나 ma'am ꯑꯩꯈꯣꯏꯒꯤ macha lei panba ngatani ashigi lei pambi she leirakpagi maram amanadi plant she leiraga nutti ki aina ashigi plant ta ising thaba natraga tum hogolaga ashigi pambi da yembo matamda ashigi pambi shigi lei macha mayam shine gonda remind to hondoi aina hingi makai egi macha happiness mayam she a fulfill tawambagi a hotna jage ashi fulfill tawaldi ashi shina egi life ki akogi main ni choba aina choba ashi pamba ashi gumba shina te macha suppose a pambi care to ba pamni ashi shwegi happiness amani pambi egi pesha savings tegi pambi leba pami ashi shwegi happiness ni ashi gumba macha अखोई इना पामजबा पोथिंगशे इना तोबशे अशिशिना एकी लाइफ की सैटिस्फैक्शन नि हाना खल्ली तुगदि मैम अशिगी पाम्बी अहुमशे अशुमाइना लेबनी सो शि पाम्बी शे ए हजिक थारनी अशु मैम द पाम्बी रिपोर्ट तोबा मैम द एंगंजरगे ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯕꯨꯇꯣꯜ ꯁꯦꯂꯩ ꯃꯔꯛ ꯃꯔꯛꯇꯗꯤ ꯏꯁꯤꯡꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯂꯩꯔꯒ ꯊꯛꯏꯌꯦꯕ ꯁꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯂꯤꯇꯔ 2 ꯂꯤꯇꯔꯅꯤ 2 ꯂꯤꯇꯔꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯃꯜꯁꯦ 30 টাকা ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯩꯁꯥꯅ ꯏꯁꯤꯡ ꯂꯤꯇꯔ ꯑꯅꯤꯗ 30 টাকা ꯇꯧꯅ ꯇꯥꯏ ꯁꯣ ꯑꯁꯤꯒꯤ ꯏꯁꯤꯡ अशिगी इशिंगी बुतोल अशी एगी प्लांट की तुंग इल्लदना अशुमाइना साइज अममम कक्ना लेरे अशिदी कअरोइगे अशी ऑलरेडी कक्ना लेबनिना हजी पाम्बी मयाम शे ए थाजल लगे अहम बमक्ता मयाम अशिगी पाम्बी शे ओरदना थारगे
ꯑꯁꯤꯒꯤ ꯇꯣꯞ ꯃꯆꯥꯁꯤꯗ ꯑꯃꯈꯛ ꯄꯥꯝꯕꯤ ꯑꯃ ꯊꯥꯒꯦ. ꯑꯗꯨꯒ ꯑꯁꯤꯒꯤ ꯇꯣꯞꯁꯦ ꯃꯌꯥꯝ 38 ꯇꯀꯥꯅ ꯂꯩꯔꯛꯄꯅꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯩꯁꯥꯅ. না সমস্যা নেই বলো. দাদা কখন আসবে? এই যে রাতে. দাদা আসার সময় একটা লবণের প্যাকেট আনতে বললেন না. আচ্ছা আমাদের লবণ শেষ তো. ঠিক আছে, নামতে অলস লাগতেছে, নামবো না. আমি কিন্তু নামবো. কখন? হচ্ছে তোমার বিকালের দিকে. আচ্ছা তখন একটু বললো. আচ্ছা লবণের প্যাকেট. ঠিক আছে. ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯂꯛꯀꯤ ꯕꯦꯝꯕꯣꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯑꯁꯥꯡꯕ ꯑꯣꯏꯕ ꯄꯥꯝꯕꯤꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯇꯣꯞꯁꯤꯁꯨ ꯄ꯭ꯂꯥꯁꯇꯤꯛꯁꯦ ꯈꯤꯇꯪ ꯁꯥꯡꯅ ꯁꯥꯡꯇꯛ ꯇꯧꯅ ꯂꯧꯔꯦ ꯄꯥꯝꯕꯤꯒꯤ ꯍꯥꯏꯠꯀꯤ ꯇꯨꯡ ꯏꯟꯗꯅ. ꯁꯤꯗ ꯃꯆꯥ ꯑꯃꯈꯛꯀ ꯂꯩꯔꯦ. ꯁꯤꯁꯨ ꯊꯥꯖꯤꯜꯂꯦ. ꯊꯥꯔꯒꯦ. ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯁꯦꯠ ꯑꯞ ꯇꯧꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯈꯔ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯄꯣꯂꯤꯊꯤꯟꯗ ꯇꯧꯔꯗꯅ ꯍꯥꯞꯆꯤꯟꯅ ꯊꯝꯈ꯭ꯔꯅꯤ
ꯀꯣꯟꯅ ꯃꯊꯪꯗ ꯄꯥꯝꯕꯤ ꯂꯩꯔꯀꯥꯟꯗ ꯀꯣꯟꯅ ꯌꯨꯁ ꯇꯧꯕꯖꯥꯠꯅꯤ ꯑꯁꯤꯒꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯔꯦ ꯃꯅꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯧꯔꯤ ꯃꯅꯥꯁꯦ ꯂꯣꯏꯅꯃꯛ ꯍꯧꯔꯒ ꯀꯣꯟꯅ ꯐꯖꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯦꯡꯒꯤꯡ ꯇꯧꯕꯩꯗꯃꯛꯀꯤ ꯑꯁꯤꯒꯤ ꯇꯣꯞꯇ ꯍꯥꯞꯄꯦ ꯂꯥꯛꯀꯤ ꯕꯦꯝꯕꯨꯁꯤꯗꯤ ꯌꯥꯝꯅ ꯃꯁꯤ ꯍꯥꯏꯠꯁꯦ ꯌꯥꯝ ꯑꯣꯏꯔꯛꯄ ꯄꯥꯝꯕꯤ ꯑꯣꯏꯕ ꯑꯃꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯑꯁꯥꯡꯕ ꯇꯣꯞꯇ ꯂꯧꯔꯦ ꯑꯁꯤꯒꯤꯁꯤꯅ ꯇꯣꯞ ꯑꯅꯤꯗ ꯊꯥꯔꯦ ꯑꯃꯅ ꯃꯄꯥꯟꯗ ꯊꯥꯔꯦ ꯕꯜꯀꯅꯤꯗ ꯑꯗꯩ ꯑꯃꯅ ꯑꯩꯒꯤ ꯑꯗꯨꯝ ꯄꯤꯁꯤ ꯀꯝꯄ꯭ꯌꯨꯇꯔ ꯃꯅꯥꯛꯇ ꯊꯥꯔꯦ ꯀꯣꯟꯅ ꯁꯤꯗꯅ ꯑꯩꯒꯤ ꯂꯩ ꯄꯥꯝꯕꯤꯒꯤ ꯇꯣꯞꯇꯣ ꯂꯩꯔꯦ So ꯃꯌꯥꯝꯗ ꯑꯩꯒꯤ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠꯇ ꯑꯩꯅ ꯄꯥꯝꯕꯤ ꯄꯅꯥꯡ ꯊꯥꯕꯒꯤ ꯑꯩꯒꯤ ꯃꯆꯥ ꯒꯥꯔꯗꯦꯅꯤꯡ ꯁꯨꯝ ꯄꯥꯝꯕꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯀꯔꯤ ꯀꯂꯦꯛꯁꯟ ꯂꯩꯒꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯄꯥꯝꯕꯤ ꯊꯥꯕ ꯌꯥꯒꯗꯕ ꯂꯩꯒꯦ ꯊꯥꯔꯒꯅ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯗꯤ ꯂꯛꯀꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯗꯨꯒ ꯃꯅꯤ ꯄ꯭ꯂꯥꯟ ꯑꯁꯤꯒꯨꯝꯕꯁꯦ ꯏꯟꯗꯣꯔꯁꯦ ꯂꯩꯔꯛꯄꯒꯤꯅ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯦꯌꯔ ꯌꯥꯝꯅ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯅꯤꯠ ꯑꯣꯏꯗꯦ ꯑꯁꯨꯝ ꯄꯥꯝꯕꯤ ꯊꯥꯔꯒ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯔꯗꯤ ꯄꯥꯝꯕꯤꯒꯤ ꯒ꯭ꯔꯣꯠꯁꯦ ꯐꯖꯅꯁꯨ ꯑꯣꯏ ꯑꯗꯨꯒ ꯂꯥꯛꯀꯤ ꯕꯦꯝꯕꯨꯁꯨꯝꯕꯁꯤꯗꯤ ꯌꯨꯝꯗ ꯊꯥꯕ ꯌꯥꯝꯅ ꯐꯩ ꯅꯦꯒꯦꯇꯤꯚꯤꯇꯤꯁꯨ ꯈꯤꯇꯪ ꯂꯥꯞꯊꯣꯛꯏ ꯑꯗꯩ ꯑꯐꯕ ꯄꯣꯠꯁꯨ ꯑꯦꯇ꯭ꯔꯥꯛ ꯇꯧꯔꯤ ꯑꯗꯨꯒꯤꯗꯃꯛꯀꯤ ꯑꯩꯅ ꯂꯧꯕꯅꯤ ꯁꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯒꯥꯔꯗꯦꯅꯤꯡ ꯀꯣꯟꯅꯗ ꯊꯦꯡꯅꯔꯁꯤ ꯑꯁꯤꯒꯤ ꯑꯣꯏꯔꯗꯅ ꯚꯤꯗꯤꯑꯣꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ